Hai Mayam, chị thì có Mayam, ai cái nó tao được kẹp, Mayam anh bây giờ chẳng ngay bây có, anh này tụm online đấy cái này, post khá lâu dễ bọc Mayam, đó nè, wakhan khá hay đi hàng đúng những món đồ đấy, tại sao tao khi bọc ở đây bữa tại tao bữa đó lạc thì bọc ở đây rồi anh này, post xem mong sao làm được cái gì hay này, hàng đúng những món đồ đấy, hay này khá phun nó lối lạc à, ꯃꯌꯥꯝꯗ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒꯀꯣ ꯎꯍꯟꯒꯦ ꯈꯣꯠꯀꯦꯅ ꯈꯜꯂꯤꯕ ꯑꯗꯨꯒ ꯂꯥꯁꯇ ꯌꯦꯡꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯅ ꯇꯧꯈꯤꯕꯗꯨꯅ ꯆꯥꯎꯅ ꯇꯧꯈꯤꯕ ꯃꯥꯟꯕ ꯑꯗꯣ ꯄꯤꯛꯄ ꯌꯥꯝ ꯄꯤꯛꯄ ꯃꯑꯣꯡꯗ ꯎꯔꯕꯀꯣ ꯑꯩꯅ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯅꯦ ꯍꯥꯡꯗꯣꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯩꯀꯩ ꯑꯣꯔꯗꯔ ꯇꯧꯔꯦꯗ ꯑꯗ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯏꯃꯨꯡ ꯆꯥꯛꯈꯨꯝꯒꯤꯅꯦ ꯑꯗꯨꯝ ꯄꯣꯠ ꯃꯆꯥ ꯃꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯁꯟꯒꯦꯅ ꯑꯩꯅ ꯂꯩꯒꯦꯅꯅꯦ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯣꯟꯂꯥꯏꯟꯗꯩ ꯐ꯭ꯂꯤꯞꯀꯥꯔꯠꯇꯩꯒ ꯐ꯭ꯂꯤꯞꯀꯥꯔꯠꯇꯩ ꯑꯗꯩ ꯑꯃ ꯃꯦꯁꯣꯗꯩ ꯑꯃꯈꯛ ꯆꯥꯎꯋꯦ ꯃꯌꯥꯝ ꯑꯗ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯃꯔꯤ ꯃꯉꯥꯃꯨꯛ ꯂꯥꯛꯀꯗꯧꯕ ꯋꯥꯠꯂꯤꯀꯣ ꯑꯗꯨꯗꯨꯗꯤ ꯂꯥꯛꯑꯒ ꯑꯃꯨꯛꯗꯨꯒ ꯑꯃꯨꯛ ꯎꯠꯂꯒꯦ ꯍꯧꯖꯤꯛ ꯉꯁꯤꯒꯤꯅꯅꯦ ꯁꯨꯝ ꯈꯤꯇꯪ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯄꯣꯠꯁꯦ ꯍꯣꯔꯦꯟ ꯃꯑꯣꯡ ꯆꯥꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯍꯟꯗꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯌꯦꯡꯉꯦ ꯉꯁꯤꯁꯦ ꯑꯃꯨꯛꯇꯪꯗ ꯂꯥꯛꯑꯦ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤꯗꯨꯁꯨ ꯑꯌꯨꯛꯇ ꯂꯥꯛꯑꯦꯀꯣ ꯑꯗꯩꯗꯤ ꯑꯇꯩꯒꯤꯅ ꯅꯨꯡꯗꯥꯡꯗ ꯍꯧꯖꯤꯛ ꯁꯟꯗꯥꯗ ꯂꯥꯛꯏꯅꯦꯕꯀꯣ ꯉꯥꯛꯇꯪ ꯃꯃꯥꯡꯗ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯑꯣꯡ ꯆꯥꯔꯝꯗ꯭ꯔꯗꯤ ꯑꯩ ꯍꯟꯗꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅꯅꯦ ꯃꯌꯥꯝꯅ ꯑꯝꯇꯪ ꯎꯍꯟꯒꯦ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯩꯁꯨ ꯌꯦꯡꯉꯒꯦ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒꯦꯅ ꯀꯩꯒꯤꯅꯣ ꯍꯥꯏ ꯚꯤꯗꯤꯑꯣ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯌꯥꯝ ꯑꯗꯨꯗꯨꯅꯅꯦ ꯊꯥꯡꯒꯠꯂꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯀꯩꯀꯩ ꯂꯧꯔꯦ ꯑꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯈꯔ ꯂꯧꯔꯤꯅꯤꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯕ ꯆꯥꯛꯈꯨꯝꯒꯤꯁꯨ ꯑꯗꯨꯝ ꯑꯣꯏꯍꯧꯔꯦꯅꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯎꯠꯂꯛꯑꯒꯦꯀꯣ ꯂꯥꯏꯠꯁꯤꯁꯨ ꯃꯝꯕꯅ ꯅꯨꯡꯉꯥꯏꯇꯕꯅ ꯀꯩꯀꯩ ꯂꯧꯔꯦ ꯍꯥꯏꯗꯣꯀꯣ ꯃꯌꯥꯝ ꯑꯩ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯀꯛ ꯉꯝꯗꯕꯔꯥ ꯈꯪꯗꯦ ꯀꯦꯆꯤꯁꯤꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯍꯥꯡꯗꯣꯛ ꯉꯝꯗꯅꯅꯦ ꯉꯁꯤꯅꯦ ꯑꯩꯅꯦ ꯃꯣꯏꯒꯤ ꯄꯤꯟꯁꯦ ꯐꯥꯔꯛꯄꯒꯤ ꯉꯝꯗꯣꯔꯦꯍꯦ ꯉꯝꯗꯣꯔꯦꯍꯦ ꯃꯌꯥꯝ ꯃꯤꯗꯒꯤ ꯕꯣꯛꯁꯅ ꯉꯝꯃꯦꯕꯀꯣ ꯒꯣꯠ ꯂꯩꯔꯦ ꯃꯌꯥꯝ ꯁꯦꯝꯖꯔꯝꯃꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯐꯖꯕꯩꯅ ꯑꯩꯅꯅꯦ ꯄꯥꯝꯃꯦꯅꯅꯦ ꯂꯧꯔꯤꯅꯤ ꯑꯣꯟꯂꯥꯏꯟꯁꯦ ꯁꯨꯝ ꯌꯦꯡꯈ꯭ꯔꯗꯤꯕꯀꯣ ꯀꯩꯅꯣ ꯇꯧꯋꯤꯗ ꯋꯥꯎ ꯃꯌꯥꯝ ꯐꯖꯔꯝꯃꯤꯅꯦ ꯁꯤ ꯈꯥꯡꯁꯦ ꯈꯨꯂꯨꯝ ꯑꯃ ꯃꯌꯥꯝ ꯖꯣꯠ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯐꯖꯩ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯐꯖꯩꯀꯣ ꯁꯤ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯅꯤ ꯑꯗꯨꯒ ꯑꯩ ꯊꯛꯀꯟꯗ ꯎꯍꯜꯂꯛꯀꯦ ꯑꯗꯨ ꯗꯀꯠꯁꯦ ꯑꯅꯤꯁꯦ ꯈꯨꯝꯃꯒꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯁꯤ ꯈꯥꯕꯩꯁꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩꯗꯁꯨ ꯈꯥꯕꯩꯁꯤꯃꯒ ꯐ꯭ꯔꯤ ꯐꯪꯉꯛꯏꯕ ꯃꯌꯥꯝ ꯐꯖꯩꯀꯣ ꯎꯕꯗ ꯁꯦꯝ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯈꯥꯡꯁꯦ ꯄꯥꯝꯕ꯭ꯔꯥ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯃꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯇꯨꯕꯨ ꯀꯌꯥꯅꯣ ꯄꯤꯕꯅꯤ ꯁꯤꯁꯦ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯌꯥꯝ ꯁꯦꯝ ꯂꯩꯔꯦꯀꯣ ꯑꯗꯩꯗꯤ ꯁꯦꯝꯁꯨ ꯌꯦꯡꯉꯁꯤ ꯁꯤꯁꯤꯁꯨ ꯑꯉꯛ ꯑꯃꯨꯛ 6 ꯂꯤꯇꯔꯒꯤꯀꯣ ꯃꯌꯥꯝ ꯑꯩ ꯀꯌꯥꯝ ꯐꯖꯩ ꯑꯗꯨ ꯎꯍꯜꯂꯛꯀꯅꯤ ꯃꯌꯥꯝꯗ ꯁꯤ ꯑꯝꯇꯪ ꯑꯟꯕꯣꯛꯁꯤꯡ ꯇꯧꯒꯦꯀꯣ ꯑꯩ ꯑꯝꯇ ꯍꯥꯡꯗꯣꯛꯈꯤꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯈ꯭ꯔꯅꯤ ꯃꯌꯥꯝꯗꯨ ꯁꯤꯁꯦ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯃꯣꯏꯒꯤꯅꯦ ꯌꯣꯝꯕꯁꯤꯅ ꯑꯩꯅ ꯁꯦꯠꯇꯠꯄꯒ ꯉꯝꯗꯦ ꯃꯌꯥꯝ ꯁꯤꯁꯦ ꯇꯋꯥꯅꯤ ꯇꯋꯥꯗ ꯐꯖꯗ꯭ꯔꯥ ꯀꯌꯥꯅꯣ 1,900 ꯃꯊꯛꯇ ꯇꯥꯕꯅꯤ 1,900 ꯃꯌꯥꯗ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯇꯋꯥꯁꯦ ꯇꯋꯥꯁꯤꯒꯅꯦ ꯑꯩꯁꯤ ꯈꯥꯡꯁꯤꯒ ꯌꯥꯝ ꯊꯤ ꯄꯥꯝꯃꯦ ꯍꯦꯚꯤ ꯑꯣꯏ ꯌꯥꯝ ꯔꯨꯝꯃꯤ ꯈꯥꯡꯁꯦ ꯅꯨꯡꯉꯥꯏꯅꯤ ꯏꯟꯖꯥꯡꯒ ꯊꯣꯡꯕ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯅꯦ ꯇꯋꯥꯁꯦ ꯑꯃ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯇꯩ ꯁꯤꯗ ꯉꯟꯈꯤꯒꯦ ꯑꯃ 6 ꯂꯤꯇꯔꯒꯤ ꯀꯩꯅꯣꯝ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯑꯝꯃꯗꯤꯅꯦ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯁꯤ ꯊꯝꯈ꯭ꯔꯒꯦ ꯑꯣꯏꯕ ꯂꯨꯝꯕꯅ ꯈꯨꯠ ꯊꯥꯡꯒꯠꯄ ꯉꯝꯗꯦ ꯑꯗꯨꯗꯤ
ꯂꯧꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯅꯦꯅ ꯃꯌꯥꯝ ꯁꯤ ꯁꯣꯁꯄꯦꯟ ꯑꯃ ꯑꯅꯤꯈꯛ ꯂꯧꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯁꯦꯡꯗꯦꯀꯣ ꯏꯃꯝ ꯃꯝꯅꯤ ꯂꯥꯏꯟꯁꯤꯅ ꯇꯧꯔꯤꯅꯤꯀꯣ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯁꯤꯝ ꯂꯩꯔꯦ ꯁꯤꯝ ꯂꯩꯔꯦ ꯑꯅꯤ ꯁꯤꯅ ꯆꯥꯎꯔꯤ ꯁꯤꯅ ꯃꯆꯥ ꯑꯣꯏꯔꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯁꯨ ꯑꯅꯤ ꯑꯍꯨꯝ ꯃꯊꯧ ꯇꯥꯏꯀꯣ ꯂꯩꯁꯟꯕ ꯐꯩꯀꯣ ꯁꯤꯝ ꯂꯩꯔꯦ ꯁꯤ ꯊꯝꯃꯦ ꯕꯣꯛꯁ ꯃꯌꯥꯝ ꯂꯧꯊꯣꯛꯈꯤꯒꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ ꯃꯦꯁꯣꯗꯩ ꯂꯧꯕꯅꯤ ꯃꯦꯁꯣꯁꯦ ꯇꯟꯁꯤꯜꯂꯛꯇꯣꯔꯦ ꯑꯩ ꯑꯩꯅ ꯎꯕꯗꯅꯅꯦ ꯆꯥꯎꯅ ꯎꯔꯒ ꯃꯥꯅ ꯂꯥꯛꯄꯗꯅ ꯁꯤ 655ꯂ ꯀꯩꯅꯣ ꯂꯧꯈꯤ ꯃꯃꯟꯗꯣ ꯍꯣꯡꯅ ꯇꯧꯋꯤ ꯃꯥꯅ ꯃꯌꯥꯝ ꯍꯣꯡꯕꯒꯤ ꯄꯣꯠ ꯄꯤꯛꯂꯥ ꯃꯥꯜꯂꯦ ꯑꯩꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯎꯠꯂꯒ ꯍꯥꯏꯅ ꯈꯟꯕ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯤꯁꯦ ꯑꯩ ꯐꯖꯅ ꯄꯥꯝꯗ꯭ꯔꯦ ꯁꯤꯁꯦ ꯑꯩꯁꯤ ꯐꯖꯅ ꯄꯥꯝꯗꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯅ ꯈꯜꯂꯝꯃꯤ ꯑꯆꯧꯕꯅꯤ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯁꯤ ꯑꯆꯧꯕ ꯍꯥꯏꯗꯤ 2000 ꯂꯤꯇꯔꯅꯤ ꯍꯥꯏꯃꯤ ꯁꯤꯁꯦ 2000 ꯂꯤꯇꯔ ꯑꯣꯏꯔꯒ ꯌꯥꯝ ꯄꯤꯛꯑꯝꯕꯀꯣ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯤꯃꯗꯤ ꯄꯨꯔꯥ ꯄꯥꯝꯗ꯭ꯔꯦ ꯁꯤ ꯄꯨꯔꯥ ꯕꯦꯀꯥꯔꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯁꯤ ꯕꯦꯀꯥꯔ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯌꯦꯡꯉꯅꯤ ꯍꯟꯗꯣꯛꯑꯦ ꯐꯔꯦ ꯍꯟꯗꯣꯛꯄꯅ ꯐꯔꯦ ꯉꯁꯤ ꯂꯥꯛꯄꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯙꯛꯀꯟꯕꯨꯗꯤ ꯌꯥꯎꯏ ꯙꯛꯀꯟ ꯌꯥꯎꯔꯒꯁꯨ ꯇꯜꯂꯦ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯁꯤꯁꯦ ꯌꯥꯝ ꯄꯤꯛꯈꯔꯦ ꯑꯩꯅ ꯄꯥꯝꯃꯝꯕꯗ ꯑꯆꯧꯕ ꯄꯥꯝꯃꯝꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯌꯥꯝ ꯂꯩꯔꯦ ꯁꯤ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯁꯦ ꯑꯩ ꯔꯤꯇꯔꯟ ꯇꯧ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯔꯒ ꯇꯧꯔꯦ ꯇꯧꯗ꯭ꯔꯒ ꯇꯧꯗ꯭ꯔꯦ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇꯩꯅꯤ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝꯅꯦ ꯉꯁꯥꯏ ꯌꯦꯡꯉꯝꯃꯤꯅꯤ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯆꯠꯄꯗ ꯀꯣꯇꯣꯟꯒꯤꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯐꯖꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯄꯛꯀꯗ꯭ꯔꯥ ꯑꯃꯨꯕ ꯃꯤꯅꯤꯅ ꯑꯗꯨꯅ ꯈꯔ ꯆꯝꯖꯕ ꯂꯧꯖꯔꯦꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯈꯣꯡꯒ꯭ꯔꯥꯎꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤꯅꯤꯁꯤꯅ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯁꯤꯗꯤ ꯐꯅꯦꯛꯀ ꯁꯦꯠꯂꯁꯨꯀꯣ ꯁꯨꯃꯥꯏꯅꯒ ꯂꯦꯝꯅꯒ ꯄꯥꯏꯅ ꯄꯥꯛꯅ ꯄꯥꯏꯕ ꯐꯖꯔꯅꯤ ꯃꯌꯥꯝ ꯑꯃꯨꯛ ꯐꯅꯦꯛꯀ ꯄꯥꯏꯔꯛꯀꯦ ꯂꯩꯔꯒ ꯑꯃꯨꯛ ꯁꯤꯃꯨꯛ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯁꯤꯅꯅꯦ ꯑꯩꯅꯅꯦ ꯑꯩꯒꯤ ꯗꯥꯏꯅꯤꯡꯒꯤꯅꯦ ꯀꯩꯅꯣꯁꯦ ꯐꯠꯇ꯭ꯔꯦꯕꯀꯣ ꯆꯤꯌꯔꯒꯤ ꯀꯣꯚꯔꯗꯣ ꯁꯤꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯩ ꯂꯧꯕꯅꯤ ꯃꯌꯥꯝ ꯀꯌꯥꯅꯣ ꯑꯣꯟꯂꯥꯏꯟ ꯇꯧꯕꯗꯩ ꯂꯩꯕꯅꯤ 800 ꯀꯌꯥꯅꯣ ꯄꯤꯕꯅꯤ ꯀꯥꯎꯈ꯭ꯔꯦꯗ ꯁꯤ ꯇꯋꯥꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯐꯖꯕꯅꯤ ꯃꯌꯥꯝ ꯑꯩ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏ ꯄꯥꯝꯃꯦ ꯁꯤꯃ ꯌꯦꯡꯉꯁꯤ ꯑꯩꯒꯤ ꯗꯥꯏꯅꯤꯡꯒꯤ ꯆꯤꯌꯔꯒꯤ ꯀꯣꯚꯔꯁꯦ ꯐꯠꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯤꯇꯪꯅꯦ ꯋꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯥꯏ ꯃꯆꯩꯁꯤꯅ ꯀꯂꯔꯁꯦ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯒꯤꯅꯦ ꯗꯥꯏꯅꯤꯡ ꯀꯣꯚꯔꯗꯨꯒ ꯁꯦꯠ ꯑꯣꯏꯗꯣꯏꯅꯦꯕ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯀ꯭ꯔꯤꯝ ꯀꯂꯔꯁꯦ ꯂꯧꯔꯕ ꯃꯣꯏꯁꯦ ꯑꯗꯨꯝꯅꯦ ꯁꯥꯏ ꯃꯇꯣꯟꯁꯤꯒꯅꯦ ꯁꯒꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅꯅꯦ ꯐꯔꯦ ꯍꯥꯏꯅ ꯁꯤ ꯂꯧꯁꯜꯂꯦ ꯂꯩꯔꯦꯀꯣ ꯁꯤ ꯃꯔꯤꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯗꯤꯖꯥꯏꯟꯒ ꯍꯥꯞꯄꯅꯦꯕ ꯍꯌꯦꯡꯅꯦ ꯊꯥꯔꯒꯅꯦ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗꯀꯣ ꯁꯤ ꯃꯈꯣꯡꯗ ꯖꯝꯒ ꯆꯦꯟꯊꯗꯣꯏꯅꯤ ꯀꯥꯏꯔꯣ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯕꯅꯤꯌꯦ ꯁꯨꯝ ꯍꯌꯦꯡ ꯊꯥꯔ ꯐꯖꯔꯛꯇꯣꯏꯅꯤ ꯁꯨꯝ ꯍꯌꯦꯡ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯇꯣꯏꯅꯤ ꯊꯥꯔꯒ ꯁꯒꯥꯏꯕ꯭ꯔꯒ ꯆꯦꯡꯉꯤꯅꯤꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯁꯒꯥꯏꯕ꯭ꯔꯦ ꯆꯦꯡꯖꯥꯔꯦꯀꯣ ꯑꯗꯒꯤ ꯑꯩꯅ ꯁꯤꯝꯒ ꯂꯧꯔꯤꯀꯣ ꯃꯌꯥꯝ Flipkart니. Mesonitu. Thut. Aku nak butuh mana ini? Oh, sini
Mantra di lobuni ma'am. Mintra. Kaya po. Wala mintra niyo. Ay sisa nè, ang pima. Sige hạc ba hay được ma'am. Sige ay gini ma'am. Cái sige khoai sẽ lối mà ay gini. Như ma'am nó sẽ đây đó. Anh này nè, xong làm kia liền bảo quá. Hay si hay na sẽ tay cái tay mình hay bớt gini ma'am. Sige đây ma'am. 200p. Mantra đó không? 200. Đây đi đi. Liệt cả hai mà cái ngầm cái sang ngờ nó người liệt cả cao cái này ấy tay cái điểm pam đây mẹ ấy giảm chứ là sẽ pam mí rằng anh là pam giờ bị ổi mẹ chứ anh là khai đấy sẽ có khối lúm mắm lúm mí anh là thằng ngậm đấy bó có mấy lúm mí sẽ giảm thì lúm rồi đấy nung xuống nung ngay phải sẽ thấy pam mí ấy thank you Flipkart xin tao à xem cả mẹ anh sẽ cái hồng từ cái dòng khăn này là mẹ yengminashi ko fazadra mẹ sita wase kya sin khai da kya non pi bani kaw gare mẹ jenga nung changa khangani đó mẹ ai na khai da gi pam da ba che lai ai si chung pam re thì pezen gi tham ma dira ngami gi ra beka ni ai nè mobile lu gadi ne sao ba ai sune jeng hau da du su ke no 2000 hai mi so ba sina ma cha sina ne mama khai ma sina ne ani smai hai ni to su tang oi le me pe le me so se smai na mi to ka to la ba ne ma si su pa mi me si ba ja to ko ji pot bai manga la ki ni to la ma share ro ke me ko se phaja u ba không được có em mà tang si ko lo sa la ga da si ni nhảm nữa bên ngầu xe đây này box xe cả luôn để đi hình na rồi đi CD siapa kau bani kau oh si phazabra ai ku da si phazabra chăm nó phazabra ni oi liam du ni mẹ hàng si xe là cái này kèm phazabra không bao liam đó mẹ chăm là xịt cái đồng lang ra là si phazabra ni na sini mẹ mà tang si cái lối sao là cái ta ai video sang đó bani ai kitang katani mayam aduna video full watching tawbiyo ko ada dum mayam dane nokna binu mayam ai kitang laujabada dum ulai ni atai su ningam bani aina khalamani loi laga utki aina ko aduga aina khalamba khara phattaba taraga di ai haidi handok tu ni na ko haidi handok ta bazar oina aduna na hana jeng thoba kui khara di loge halakti aina mu commitment do bagi jadra di ko aduna aina enga bani na tadi pot sin do tai su laga loi utke to bani ma ko na mathang ama da mu yengminashi bye bye ma'am ai channel si bu nungai di like share subscribe to bani mu lo video phula ching to video ko ma'am video lai tana hapjari ni